ngasi maru ba pauda iba paba haiba khaktana education nate miyamda afaba wakal piba ngamba aduna education ni haina Manipur ge governor Dr. Nazma Heptullah na phongdokre Senza thumza haibusi araiba masu laitabagi marakta asumbaga saktam manghanba sarthiba laina amani haina Chief Minister N Biren na phongdokre amasung Disabled single lotuna Ladybug Gun Pudok Hanaba Social Welfare Department of Honori Haina Social Welfare Minister Nemsa Kipgena Fongdokre Kurumjari Miyang Tabid Mayam Puna Makpu Taramna Oksari Hauzik ngasigi maruwa pausing sandok na pizari. Iba paba haiba khaktana education nate miyamda afaba wakal piba ngamba aduna education ni haina Manipur ge governor Dr. Nazma Heptullah na ngasi Council of Higher Secondary Education Manipur gi Silver Jubilee gi tharamna phongdokre. Palace compound leba Manipur State Film Development Society gi auditorium da pangchukkiba tharam adu da makhata na phongdokkibada saukhatpa mang thaba Bharat ama ohenna bo khonabada Mahima Singh Tamagi Lamda Ahianba Fan Thada Badarkar Oi Lamda Masida Kundariba Tongan Tonganba Kalup Singi Masagi Oiba Ladiba Nat Abadisanabi Singh Asi Hena Sakot Hanna Bahonabada Education Asoba Taudang Lobugi Tangai Fadabalay Bharat Asi Art and Culture Gi Lamda Maruina Manipur Asi Thodo Hendokpa Low Singyan Label Lamdam Ama Oibana Traditional Art and Craft Ki Matangda Haurak Diba Mahiru Singh de Education Gi Saruk Ama Oina Takpi Tambirabadi, Mairo Singitungi Punsida, Hingna Bugilambi Amathibada, Achoba Mateng Oigani. Amaramda, Bharat Ki, Tongan Tongan Ba Mafam Singda, Mahitam Niba, Lamdamasigi Mahiru Singna, Tengnariba Kudong Sadaba Sing Asi, Kokhanaba, Mahaki, Maikaidagi, Marianaba Singda Kangan Gani Haiki. How many institutions we have, how many colleges we have, how many factories we have. But the quality of mind behind all those institutions. Because if we have that quality of mind, then only we will be able to progress further. And still it is true that we have to develop a quality of mind, a well-thinking mind, an understanding mind, a mind which looks around their surrounding and see what can be done. And what is more needed to be done. That quality of mind is needed, which is true now after 75 years, what he said at that time in 1928. Ngasigi tharam aduda saruk yakiba Education Minister T.S. Radhisamna phongdokkibada Mahiroi Singh oinadi class 11 tamadi 12 haibasi yamna crucial oiba thak amani maram aduna council na makhoibu yengsinaba khonabada achoba thaudang lawgudabani Mahitamada knowledge, skill, understanding haiba posak asi Mahiroi Singh onedi yamna maru oi. Mahiroi Singh na haukraba matam hauzik oidiba phiba mamadi tungda lakadaba mari lenaba isu sing khangna larik tambaduna mahitamagi maru oiba pandam oigadabani haiki. We are focusing concentrating only on getting jobs, looking employment. We are talking about employment market. But education is more than employment is a very negligible part of education. What is education? It is a quality, holistic approach, preparing a person to lead a meaningful life and also let others to lead a meaningful life. Ngasigi tharam aduda Council of Higher Secondary Education Manipur ki Chairman L. Mahendra Singh amadi Council ki Secretary Dr. Maisnam Vidya Sagar na maru oiba Mio Singh oina saruk yakhe. Tharam aduga mari renana athoiba Mitunglen Singh na Council of Higher Secondary Education ki sahi gi report amadi souvenir amasu phongki. Senza Tumza Haibusi Araiba Masung Laitabagi Marakta Asumbagi Saktam Manghanba Satiba Laina Amani Haina Chief Minister N Birena Phongdokre Ngasidagi Matang Thagi Mari Fawa Lebak Sin Matungna Pangthuk Liba Vigilance Awareness Style Thalunga Mari Lenana Manipur Miyam the Piva Pausel Amada Chief Minister na Wafamasi Phongdokhibane BJP na lusing mo ano ba government na si Lakpadagi Anti-Corruption Cell Grievance Cell Monitoring Cell na simbol lingkatuna Senza Tumza Tingnana ba akak naba khongchang kaya marum lokhatle
Senza Tumza Taubada Senaba official Singi Matak action locally, Senza Tumza Tinganaba Satarakliba Kongtangasi, Aso Masa Yenlaga Satabanate, Miyam Gisela, Sizinaba, Ladabagi Pangam Topa Hakmatpa Mutatuna, Waskat Wat Nom Lataba Kunai Purak Nabani. I could Kodima Napuna Hona Minaduna Senza Tumza Lataba Lamdam Ama, Wanaba Hona Minasi, Haina Si Minister Appeal Tauri. Corruption Mayoka, corruption Lehendanaba, Laibak Sidadumba, the local program, Sigimanuchana in Nasi, Maruina, Paman Kudingi Sugumba awareness program, Sipankono, so in Kanam Gelo in Miamda, Sigi Sugumba, Nimichi, Ugopogin, Mexican Mail, and the Pigeon of Pausi. Corruption Hivasi, Yamasatiba, India Gumba, or Manipur Gumba, Laibak Yamasatini effect over. Later, Madi Araba, Anigi Marta, Sound Canaba Porpa, Aduga, Achumba, this Satum, Mang Nabagi Masa Weber, Adumba, Sativalena Mani. Mipum Kudimak line assembly Pada Tokaiba Gun Selapang Actani, Disabled Singda, Luatuna Ladiba Gun Pudok Hanaba, Social Welfare Department, Lieutenant Honorary Haina, Social Welfare Minister, Nemsa Kibgena Fondo Craig. Wafamasi Tagel Pataleba Government Deaf and Mute School Gi Contra Homdorak Subamapo Kumon Tharamda Mahana Fongdok Kibane Tharamaduda State Commissioner for Person with Disability Manipur Dr. R.K. Kumarjit Amadi Social Welfare Department Ki Joint Director Surendra S. Saksu Saruk Yaki Tharamgi Sarukama Oina Handaki ISSLC Parikyada Pass Tarakraba Mahiru Singda Banama Tumpiduna Puning Tagut Ki Jagoi Isagi Tharam Kaya Supang Choki, Surendra S. Yusagna, Department Akan Mamayang Tamdana Honabadagi, Blind School Amadi Deaf and Mute School Gi Pibam Pagatan Mangamle Haiki. Minister Nemsa Kibgena Makatana Disabled Singi Yaifanaba, Government Akaknaba Tabak Paikatli Haiki. Makoigi Sakot Torang Amasung Awat Apal Sing Menkanaba Person with Disability Act Pass Togduna Sanaba Haure. Ladyba Awat Apal Sing Department Ki Officer Sing Tanaduna Menkanaba Honagani. Mathau Tarabadi State Cabinet Putuktuna Ayaba Loguni Haidi. And exemplify your hidden talents to all so that your talent would be recognized by all. Today I am indeed very happy to learn that the teachers of the government deaf and mute school have been imparting many valuable lessons apart from the academic syllabus with an indomitable, sacrificing spirit so that the student can boost their self-confidence, which will lead them to become a perfect citizen. Measles Rubella Vaccination Campaign Gi Workshop Pangtopagaluina Trainer Singi Training Program Ama Ngasi Classic Grande da Pangtokre. World Health Organization Gi Makada Pangtopa Workshop Hagdopigi Thoramaduda World Health Organization Gi State SMO Dr. Pranay Datta WHO Gi Dr. Sabhajit Dr. Dennis Ahmad UNICEF Gi Daya Sankarni Singmamiyu Kana Saruk Yaki Thoramaduga Mari Renana Health Services Ki Director Dr. K. Rajona Fongdorapada Angang da Yamatoina Naba Laikup Thokpa Amati Mirol B Nupi Singna Toin abortion Tobudagi Polak Pangang Singda Akai Balak Liba Singak Tonaba Pandamda Measles Rubella Vaccination Campaign Lak Liba February Tadigi March Ki Areba Sayol Papa Pangtokadori Masigi Mangwinana Workshop Asi Pangtopani Haiki Togani, the spinal cord, the sacral spinal cord infection Togani, the Gingasagi, spasm toba, convulsion toba, Masimayam Togani, India the Mijal Pura Loko Hinaba, Amadi, Kui Rubella se, controlled on number 2020 Bauda, controlled on Nabagi, Pandamda, another vaccine se, Manipur introduced Togani. Framework Agreement Ki Matang da Trinamool Congress Manipur Gi Firep Lautokre. Territorial integrity gi matang da phibam amatada compromise tawba leiroi haidi ngasi mekola da pangthokiba paugi mifam amada wafamasi party asigi president Dr. S. Manautona lauthokibani paugi mifam aduda party asigi general secretary organization Yandrenbam Kiran treasurer M. Rabi general secretary media R. Mahabir Singba Mio Singu Saruk Yaki Dr. S. Manautona Manipur ge ngamkhai ngakpa masung territorial integrity gi matang da Party asigi sabsaba Philip Lay
mamangi election gi manifesto dasu chapchana phongdokhiba laikhrabani hauzik honglakdiba phibam masida party asigi Firep social media amadi maikai kayadagi hanglakpana wafam asi phongdokpani masigi mathakta territorial integrity kaidrabasu state within state natraga Manipur gi miyamna pamloidaba wafam yawraklabadi party asina yaba ngamloi hiram asigi matangda party gi central leaders singdasu wari sanaraga wafam asi phongdokpani Minister preside toba handak sem kiba subcommittee gi mifamda political parties singi lusingba singna central leaders singda Manipur gi miyam gi apama khangalu haiba wafam adusu mangjongona khangan khre haiki oibya bahiram khudum ka trinamun gi state leader amadi national leader singi manung da lejari ba khoi gi memorandum mayam am da base tawjaraga akhoi choidna masida angamba mateng pangjagani Aina Tinkrabalup Amana Consumer Affairs Minister da Shirak Diba Wafam Sumdaba Rasniti Git Hawin Sini Haina Minister Kalam Siamna Fongdokle Ngasi Mahaki Yumda Pangtoba Paugi Mifam Amada Minister Kalam Siamna Tha Amada Miyam Gesaktung Lupa Karor Sama Sama Tali Haiba Wafam Si Aran Bane Mamangi Government Saktung Mamugi Wafam Redabasu Mahagna Minister Hek Oibedagi Kerosene Gas Amadi Seng Sak Sing Fazana Piri Masida hekta maral sirakpadi sumloi karma matamda miyamgi saktung mat khibano haibadu chapsaba khudam sangdam piyo madu piba ngamlabadi masana khangna pham thadoke haiki aina government hek parak podagi tha taruk tareki seng mangbagi wafam kaya akuida lakhi matamdu dadi Maoist Communist Party adi lepak nung sibasi kari dauraga laige prajagi raisi matna phanganna ba honari ngai gi perot sida Thamada lupa crore sama minister na kanaumba miwai kharaga lautunarga paisa tale haibasi yamna adi basis laitaba sabsana karamba tha minister na sing yonthoki ba yauge aduna lal hobadi thabak tohaningi yamna personal oiba mongda kanaguma kharagi pin sinda thabak tawba oiba waragadi Masidi Manipur da laiba organization khuding maki ijat soning aini aduna summa thawong singsi adi minister isagi saitagi Manipur gi praja gi chakthung manna na hone gi bisu laite maram janabu hairagadi madugi sabsaba evidence puthogadi Maoist Communist Party in haidraga isana yana adi resign toge yam thongna bana resign toge Miyam gi mateng galoina nomai singda sakhiba sana mahi kiyong hayeng sangagani haina tawram adu nauna lambi semana maram oiduna miyam na chathoksa sin tawbada kudong saroi daba phiyamda lakpodagi matam khara yaithokle haina lining thau sana mahi thawgol kangluki publicity secretary Laisam Poirei to nangasi Manipur Press Club ta pangthopa paumi singa unabada phongdokre Foundation for University of Lining Thau sana mahi culture gi thawpuba sing yauna pangthokkiba paumi singa unaba aduda Laisam Poreto Namakata na Haikibada, Sanjan Bamdigi, Sanamahi Kiyong Sariba, Mafam Paubugi, Lambia Si, Matem Kayagi Mamangdagi, Sarka da Sembiu Haibada, Semdana Lakpudagi, Handak the Semba Horopa Matamda, Nong Susilapa Asina Lambigi Pibam Asi, Tatoksa Sin Taubuda Kudong Sadre, Miyam Kalaga Sanamahi Kiyong, Sangabigi Taramasi, Matam Kara Yaitopani Haiki. Kitangana, Sembiram Batargadi, Hairiba, Yamna Nuaina, Kui Pangtoksa. Leibak Pungjau, Tina Yam Nungaiba, Kui Mangjarapa, Ahalaman, Singasinalam, the Miziki Liningi Weba, a Chowa Colonna, Yamapu Pada Pakok Sarangadamni, Housik Tima Se, Kutung Chada Vasili, the Kuitangai Padana, Yato Air. Manipur Legal Services Authority Gimakada District Legal Services Authority Bisnupur Amasung New Life Foundation Manipur na Sinduna Drug Lan Sizinaba Amasung Crime Kaya Toklibasi Matau Karam na Ngakthokani Haibigi Matangda Nomagi Obakana Nainaba Thoram Ama Sendragi Conference Hall the Pangthokre Thoram Aduda District Sasanza C.I.S. Rajasthan Additional SP Bisnupur David Pilgrim Manipur High Court Ki Registrar General A. Gyaneswar Sarupya Ki Thoram Aduda Tongan ba Resource Person Singna Wangang Ki New Life Foundation Ki Secretary L. Pisagna Manipur da Ladiba NGO Civil Society Organization Sing Police Amadi Stakeholder Kudimakna Drug Lan Sizinaba Amadi Crime Sing Tingnaba Pandamda Thoramasi Pangtopani Haiki
My lambi the man, my number preventive measures loan of one of them, Matamda, my labor whole preventive my labor interventions, Yam Kanasatari, Tobu high port season, Yam Kana Yam Fazana high drugs some of the crimes, things I have a taragadi, Nasiko labor border borders area, country singida, Amadi, Niver sing the lady sing Simatan, Daikogi, policing, law enforcement, sing Amadi, army sing checkpoint, labor sing say, Yam Kanamasi a lot over. Ngasi Government College Kungamangagi Student Union Singi Mikhal Pangthokre ngasi ayupung mapandagi nimit yung bapung talagani thoy phawba vote hadanaki Mikhal manungda pamdaba thodok amata thokide Amaramda Kumbi College ki oina ngasi Mikhal Pangthokpagi mahuta November anida oina yaithokibagi mayokta college asigi mahiroi singna khongjang sangsin khre ngarang mahiroi lup amagi miyoi khara college asida laktuna college ki pochai amang ata thokalamba thodok student union na kana yaning daba phongdorakle oza singna mahiroi singbu manaba miyeng yengbiyo maram sadana Mikhal yaithokpa yaningje tha sigi ani phawbagi mamangda college ki Mikhal Pangthokadabani haiba memorandum amasu principal amadi Kumbi OC da pisin khre hairi IGAR South na senduna ngasi ningol sako bagi tharam Manipur khida leiba IGAR South ki haplong hall da pangthokre tharam aduda IGAR South ki Major General Birendra Singh Assam Rifles ki officer Singh tongan tongan mafurup ki ningol Singh sanaroi saisakpa amadi saknaraba ahal kya saruk yakhi punna saglen ama saminarba matungda IGAR South ki maikaidigi ningol Singh da sako bagi khudol tamki Handak pangthokkiba Panchayat Mikhalda Thanga Kendragi oina Mai Paklaba Jila Parishad member Pradhan amasung Ward member sing opagi thoram ama Thanga ngaram Leimarel Community Hall da pangthokre United Thanga Club na sinna pangthokkiba thoram aduda MLA T Robindro Midagi Vice President M Asni Kumar Club asigi Acting President oinam Gulam Sasu Saruk yakhi MLA T Robindro na nauna mai palaba sing amadi mai pakhokdraba khudimak na khusam na duna Thanga Kendra Sakhot hanaba hona minasi haiki Tha asigi Nipanda pangthokkiba ningthokong amasung asigi akoibada leidiba khungang singi school singi oiba ahanba local level talent hunt mathematics competition da makomathang taraklaba mahairu singda manamathum yanthopagi tharam ningthokong bazar community hall da pangthokre Youth Education Sports and Social Development Association sinduna pangthokkiba tharam aduda MLA Govindas Konthozam State Academy of Training gi Director General O Navakishore Ningthokong Municipal Council gi Chairperson K Manisu Saruk yakhi MLA Govindas Konthozam na kunai asi awonba purakna ba khonabada education haibasi yaudaba yade haugalakliba mahiru singna awonba asi purakpada asoba thaudang lei haiki unsigi journey se asi chatpa yadre ado ahlam sing hairam se laik hai dragadi mittang ba pangkhakni haiba ado laik hai hanna ba onabada yes dana lori badai se ai yam thagat chani amana amabu respect toroba aina toriba ai sinfam basida ningthi jana sangsin badaragadi ngasi prithvi da thoga iba thogai da thogo kaya sing se thok da basu ya na idin lawjai Kadana Sinina Thasiki Tangkungama Pandigi Hauduna, the Mid Humni Satarakpa, Residential Leadership Training Camp Ngasi, Kongman Zone 4, Amadi 5 Jalaiba, Community Hall the Lusin Magi, Taram Amapang Tokre, Taram Aduda Usekon, Nongsub Jila Parishad member, Sharam Niken, Kadagi President in charge, Hizam Piyokumar, Porongpat Police Ki SDPO, Sangarzit, Laitongbam, 11 Police Ki OC Asem, Samasoron, Amadi Kadagi, former advisor Chingo Mangi Susaruk Yaki,
थौरम अदुगा मरी लेना कादागे जनरल सेक्रेटरी देपानजित निंगथौजमना फोंदोखिबदा मणिपुर असि साना खोनबा महै मसिंग अमदि आर्ट अमसुंग कल्चरदा मसक तालबसु ICBS ना नारबा मियोसिंगदि भारत के स्टेट सिंग मनुंगदा अनि सुबदा लैरि मरम अदुना इंखलकलिबा नहा उरिबसिंगदा मयाय काबा निसाना साइथेंग कया पिरकपा असिदगी कन्नबा कादाना संगसिलप खोंगथांगे सरुक अमा ओइना लीडरशिप ट्रेनिंग कैम्प असि पांगथोकपनि हाइना फोंदोखि भारत की ख्वाइदगी ड्रग सिजनवा स्टेट पंजाब की है पसंद मणिपुर मनी हो रहा ngasi cycle block level kudna sinduna cycle headquarter da leba block ground da pangthokani haina tawramba adu nong singi phibam phattabana laktiba November ge tang mari da oina mafam adumaka da pangtholagani hairi ngasi pangthokani haina tawramba miss kud asi ISTV network na live telecast tawduna miyam da uhangani haina miyam da mangzongna na khangan khrabani laktiba November ge tang mari da pangthokada ba miss kud asi ISTV na live telecast sandokani hairi housing pawge marak thanna aten break ama Hakchangi labor source padagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta naiba upaidi jolib syrup amasu jolib capsule ro changine sinabio Manipur miyam ki nungairaba pau Sky Hospital Porompata Chase Medicine amasung Cardiology ki OPD kudong saba leisari ahenba kudong saba galwena Ops and Gynae amasung ENT ki OPD kudong saba su leisari akupa marol ki damak makhada pisariba phone number natragana reception da tana biduna hana book topsan biho Cab service in Manipur. Lamjingba Cab service. Please download Lamjingba Cab app. 5% special discount for app users. Download now. Download Tobio. Lamjingba Cab app. Lamjingba Cab service na Manipur da finest and smoothest cab service pizari. Lamjingba Cab app service user sinda 5% discount su pizari. Break itungda makataba pau amu pizari. Imphal West Jilla Parishad ki Adhaksya amadi Upa Adhaksya ngasi Mikhal Tawduna khankhre Adhaksya gi oina RK Tarunina L Bobby Devi bo vote nipan manga da maithiba piduna pharmacy paikhre amaramda Upa Adhaksya gi oina NG Bimolana Marjit Kuman sabu vote nipan manga da maithiba piduna pharmacy paikhre Imphal West ki DC N Geoffrina presiding officer oiduna Imphal West DC office ki courtroom da nauna JP member Olelaba Makoi Taraga Maribu Wasak Lauki, Makoi Sing Wasak Laraba Matunda, Mikalasi, Pangtopani Haina, DC Geoffrina, Promising the Fundoki. RK Tarunina, Vot Nipan Funky, Amasung Lasham Bobby Devina, Vot Manga Funky, RK Taruni, Okina, Imphal West Jilla Parishad ki Anuba Adakshana, declared Ozaki. Roy Lunena, Okina Sababuna de Bibu, Imphal West Jilla Parishad ki Upadakshana, Kanduna, Laktok Zaki. KVK Sandel ICAR Manipur chapter Imphal na tribe sub plan gi makha da Sandel district ki Sadon Pokpi Khulda food processing center ma hangdokre fiber cell help group na salaigetaba center ase hangdokpagi tharamda DC Sandel Krishna Kumar ICAR Manipur center ge joint director RK Meghasandra Sotia tribe union ge president IS Mithin Susarup yaki Afa food processing center amasu Sandel headquarter da DC na hangdokhi Lising ni talago humdoida pangthokkiba Manipur police constable male lawkhibagi haidok tringaida Manipur sarkar na atopa police lawbagi fal haidokpa yaroi haina all Manipur DPC completed recruitment police constable male lising ni talago humdoi base na dabi tawri Manipur press club ta pangthokkiba paugi mifam amada Wangangloi NG athobana mamange Congress sarkar na masagi party gi khalingai nahaka ge punsi manghan kibagum handaki anoba BJP sarkar asina nahaka ge punsi manghan naba amukka hanna singeno lesin taragu humde da pangthok kiba DPC adu asoiba aran ma kaya yaure haiduna amuk hanna kaksat kharba matung nauna recruitment tawki anoba BJP sarkar asina DPC luarba matung da amuk nam sinduna thambiri Base asige result haidok tringaida atopa haidok naba honrak lobadi maduge mayokta sabsana thengnagani haike Recruitment inong nong no process sathaba sidadi
रेशियो चाने केस अमत हौजिक फाउदा लेते तोरबान वांगमा लेमनदुना नुंगलंगनबदा ngamnaba nairoi ani suba lanjau gi matamda japan lan mi singna kamika ge wakhalonda society moina changsilakpa adugumna sahi manga namsilaklaba asibaga pankak oiraba victimize oiraba candidate sing asina society oirakloi hainingai ju leite BJP Manipur Pradesh ki hanigi Vice President Oramba Thoksom Jadumani bu harau tayamna opagi tharam ama Association for Social Action 35/23 polling station BJP Mandal Lamadi Laikai Miyamna Wangjing Lamjing Serapu Thaunau Laikai da Pangthokre Thauram Aduda L Ibobi M Ranjit Amadi MD Nur Rahman Saruk Yaki Lupa Lak Anisang na Sagaduriba Asa Club ki damak ahanbagi oina Lupa Lising Kuntra Jadumani na PK November mga digi tara fawa Haryana da pangthokdoriba National Junior Women Boxing Championship da Manipur ge mahus sinduna saruk yagadoriba ningthaujam surjalata amadi Naurem Baby Rojin Thanadusu selgi mateng PK TS Dadumani na mamangi lengakna yengsilam daba sako tharangi thabak tharam kaya anoba BJP ge government na party gi lusingbo singtana duna paikhanna ba honagani haike Bagaimana strategi perjuangan sendiri asal magasi partai sosial kontak betul betul sakit. Central Vigilance Commission gi Poktak Matung ina State ki Directorate of Economics and Statistics Manipur na sinduna Vigilance Awareness Week pangthukpagalwene na ngasi Directorate asigi staff singna Corruption Free India gi wasak lokre Director P. Jona Kamaina staff sing adubu wasak loki. My vision corruption free India having a team da tobuni. Corruption se yaringke individual ki side tegisu organization ki side tegisu fight toba eradicate toba haibatare eradicate toba ngamningai gi awareness ama spread toraga mayam gi contribution se toraga eradicate to bungam ningai gi to se haibigi pandam dani District Administration Nonena su Vigilance Awareness Sayol Tharam DC W Warsang na Mahaki Office Member da Hogdokre Tharam aduda SP None Salam Somorjit Additional SP L Wickham SDO Nungba SDO Kopum District Level Officer Singh amasung Belas Authority gi Lusingbo Singh Saruk Yaduna Chanza Tumza Leitaba Lamdam ama Uhenna Bapuna Wasak Lominaki Ngarang numidang waram tanggal Kaitel gi Bora Galida Sahi Nifu Tarutlom Surabamiyoi ama Sina Fangkiba Adu Masak Maming Kangdana Rims ki Mokta Lady City Police Station ge OC gi Serol amana Miyoi ase fit manga NC Mari Mukwangi Mamai Sangi Kulai Kusuni Wok Thang Naba Masugi Furit ama Lili Dark Blue gi Quarter Pen ama Seli Hari Liyangmai Furuki Mahai Marong Lokpa Luaramatung da Pangchokpa Festival Saga Ngi Ngasi Tamilong District ki Manungsan Leba Tamai Headquarter da Pangchokre Tauramadu da Parliamentary Secretary L Awangba Nimai Amadi Robertson Asian Marueba Mitungnan Singh Oiki Tauramgi Saruk ama Oina Liyangmai Furuki Tungan ba Nat ki Oba Jagoi Isai Kayasu Udki Churchanpur Police na miyoi ama kapayariba maru mangaga loinana 9mm pistol amaga konana Churchanpur da laiba Bangnam New Lamka da laiba masagi mayumdagi fare miyoi adudi ke Ginjang Lian Kawi Churchanpur Police na case ama lokhat kre Satkiba tang kungani pandagi hauna Manipur gi mafam ayam badal leptana nong surakpana maram oduna miyam da sauna kudung sa da bamayok na hale maru oina lomi singning bakainare Lau loko da bagi ngai duna leiriba lokpham kaya ising thumjilakpa yaure handak sahi asida mari mangar ising saw khraba matungda laumi singna wana honaduna lau lokpa yana bagi matam yarok laba sida nauna amuk nong tasilakpa asina phau lokpa yaroidra haina mi paiba poknare amaromda ising saw gi awab mayok naba lochibada ngai ringaida amuk khana ising saw gi awab mayok nagadra haina miyoi kaya pakhat pa yaunare Nong namaram oduna None district isu lokpa yaraba lokpham kaya marum ising na thumjin kre masina maram oraga lomi sing mi paiba phaunare mari lainaba department ki miyang sangminaba puning sing silakle District Legal Services Authority Thawal gi makada Phaudel da leba Elisa Club ki sangnenda Legal Aid Clinic kama hangdokre Tharam aduda Family Court Thawal gi Judge Bini Ngangom Advocate ki Ais
Arun Joy Legal Aid Clinic Faudel gi Coordinator MD Abdul Hassan Khan su saruk yaki tharamu saruk ama oina legal awareness tharam amasu pangthokhi Mahiroi singbu ain gi oiba wakalon sing khanganaba awareness program amang asi Wangkai High School la pangthokre tharamaju District Legal Services Authority Imphal East amadi Lamjing Tawan Association Lamtha anina punna senduna pangthokhi bani IMC ki Coordinator Y Lukamni District Legal Services Authority Imphal East ki Secretary N Lamaima amadi Wangkai High School ki Principal Y Mairabana maruiba miyoi sing oiki Advocate P. Supriya Amadi, Advocate D.S. Raskishorna, Resource Person to Wanganki, Lamtagi Secretary N. Umar Debina Fongdoropada, Manipuri Cybercrime, Human Trafficking Amadi, Poksogi Case, Kaya Yamna Toina Toklibasi, Mahiru Singing Tin Mamutana Kanganaba, Pandamda, Awareness Asi Pangtopani Haiki. Haktage horaga koina awareness pirabadi mokoina aware oiragadi hairiba thogdosing ase khara makai di thok handaba yagadra haibagi wakhalonda koina legal services authority ga kusam nazaraga masi program asi pangthok sabani Sote Furuki Lorok Mamang na Pangthok Pakumhai Sabu Hong Reng Tharam Sandil District ki Manungsan Leiba Purum Kulen da Pangthok Rei Tharam adu the ADC Sandil ki member Hobson Thaukum Purum Kulen ki Sip Anthony CNPO ki President Robert Leibunsu Sarupyaki Sote Signa Kumgi Fau Marang Kaina Lok Naba Taibung Semamapuda Thongni Bagi Mapung Weba Kumayasi Kuldagi Akanaba Nupa Amana Putuk Lava Sagi Mahau Ama Lad Hablaga Payana Lengi Maduda Kungi Lekaina Sahi Asigi Poktok Satok Hengeni Habi Kudam Sangdam Yang Minay ADC member Hofsana Sotil Signa Christian Lining Sat Kibadigi Ipa Ipu Signa Thambiramba Nat Kisanabi Kaya Mangsi Lapagum Taure Saningwa Lining Sat Pada Isagi Nat Sanabi Singakuna Thamba Tai Haiki Tharum Sarugam Wina Nat Ki Jago Isai Kaya Su Utki Hauzik ngasigi sanabagi Paulo bisi ngasigi sanabagi Pauda Haukibo October tang kundagi kuntra faba Guwahati gi Jawaharlal Nehru Stadium da sathakiba anirak suba Asian Combat Games da boxing masana da India gi represent tawduna sanaruba Manipur gi sanaroi gold medal taret silver medal ama amadi bronze medal ama laurakhi gold laurakraba sanaroi sing adudi yumnam kunogdagi Asem Michael Thangmaiban Sinam lekai dige ki Ais Sanamacha Thangmaiba Laden Hanzaba lekai dige N Angokton lekai asimak tudagi S Denison Mayang Infal digi ke Maza Gangbo Kabui ke Roshan Amadi Sobam Lekai digi O Sadabati Silver medal Laura Kaba Sanaroi Adudi Top Makha Lekai digi T Lamyanba Bronze medal da Uripo Kwasnam Lekai digi L Thompson ne Makwai medal Laura Pada and Spear Boxing Academy Yumnam Kunona Nungai Fongdokle Academy of Secretary Taure Manitoi Maitena Sanaroi Singh Asina Mai Pakpa Purakpasi Laibak of Sig South Saningaini Amadi Academy of Sigi Asawa Mai Pakpa Amani Suhaiki Ngasidi yang Mai Pakpa target amanda Nungai ba miku oma koi mitagi pitaba hauja ba yauna koi Mai Pakpa si phangai masigi damakta koi Manipur miyang gi damakta koi na kitang hona jaruba si Mai Pakpa si yang harau ba si da apian ba poktuna phangi haidana yang famda haije October ke tang kun taruk tigi Guwahati ke Jawaharlal Nehru Stadium masatarakiba Asian Combat Games Wrestling taraga tare Jit Kunejo masana da kezi kuntra ke kanglupta Arubam Tennisana gold medal laukrai Mahak Uripokta leba Arubam Bimol Mitai Amadi Arubam Ombi Ganita Devigi Masanufani Mahak Hauzik Heritage Convent School da class 7 tamniba mahiroini Mahak Masana Asida Mamang dasu National ke thakta gold medal laurakraba sanaroini Longmai 2 Youth Club na Sinduna ngasidagi ahanba pre-winter knockout football tournament Longmai Part 2 ground da hokre
Haudopagi tharamda ADC member Zino Kamena chief guest oike ngasi ahan masana kiba mesta Loising Football Club amasung Abung Siam Football Club goal ama chanaduna draw satkre. Tamil Nadu na yumbu oiduna November kunga manga digi kunga taret phau pangthuk daba taraga mathui suba National Kung Fu Championship listing taraga tareta saruk yagadaba Manipur team gi nupa amasung nupi sanaroi singi trial selection November gi amada pangtholagani akupa marol General Secretary All Manipur Kung Fu Brotherhood Union dagi khanglaba yagani hairi hauzik makha taba sanabagi pau amuk bailin thojam dagi phangbigani. Delhi, Chandigarh, Manipur, Odisha, Mati, West Bengal, Manipur na yumbu idina sathariba Sub-Junior Girls National Football Championship ki quarter final sangkre. All India Football Federation namadi All Manipur Football Association sinduna tha sigi tang kontruk state kuma thoina group tare thokna khaidukuna Kodom Popi Sports Complex Wangjing da sathariba Sub-Junior Girls National Football Championship ki leptana surakhiba nongna maram oiduna ngasi Khumalampak Artificial Turf Ground da sanakiba ahanba match da Chandigarh na Uttar Pradesh bu goal ahum sinoda maiti biduna quarter final sangkhibani match asida mai pakiba Chandigarh gi goal singadu Anjuna match ki tarani thusuba mari nipu manga suba minita goal ani sankhi atopa goal aduna Pujana match ki kunmari suba minita sankhibani championship asigi ani suba match ki sanakibadana Delhi na Jammu and Kashmir bu goal kunmari sinoda yamna laksana maiti biduna quarter final sangkhre. Match asida mai pakiba Delhi ki goal singadu Abhika Singhana goal tarani thoi Ania Goyal na goal taruk Gauri Zangrana goal ahum sankhi atopa goal ahum maduna Laisi Kasar Ritu Singamadi Satuki Khandurina sankhibani. Sathariba championship asigi hayeng ayu pung nipal tabada ahanba match oina Chhattisgarh amadi Bihar ga sanagani anisuba match ayu pung 18 tabada Tamil Nadu amadi Kerala ga sanaragani. Martial Arts Association of Asia, School Game Association of India na sinduna thasigi tang kontrukti kuntra phauba Guwahati gi Jawaharlal Nehru Stadium da satharkiba anishuba Asian Combat Games da India represent tawduna saruk yaruba madi medal loroglaba Manipur gi sanaroi sing Ulau Gram Panchayat 1 number 1 gi member Pebam Ibomcha amadi Young Learners Sporting Union na Ulong Mamanglikai Community Hall da taramna okre. Pangtokiba games asigi kangfu masanada India ki sanaroi kunmari na saruk yakibada Manipur ki sanaroi kunna gold medal lauki atopa state ki sanaroi ahumna silver medal loroki. Manipur ki Dr. Ice Roman black belt for dan A Pintu black belt third dan amadi L Singasina India team coach assistant coach amadi manager oiki team coach Romana phongtokibada ki kungfu masana se world ge na India na ungtang di top rank to laina ba koi hona gani haiba wafam se koi thamjari. IFBB gi makhada thasi ki tang tara hundoi ki tara manga phauba Jahidur Amateur Olympiada KG Maripu gi kanglupta gold medal loduna Mr Olympia ki title lorkhiba Moirangthem Robi All Manipur Body Building Association gi thokpupu singamadi masana sibu pamjab mioi kyana harauk tayamna okre. National Championship ta saruk yaroba madi medal lorkhraba Manipur team gi sepak takraw sanar sing amadi official sing harau tam opagi thoram All Manipur Sepak Takraw Association sinduna laifam kunau LKYDA gi community hall da pangthokre. Thoram matuda All Manipur Sepak Takraw Association gi president Ais Doren Association asigi deputy president TS Brajabidu Association asigi vice president Rohini Manipur team gi manager M Devananda amadi atei masak narba mioi kyana saruk yaki. Hauzik maru oiba pau pijatringai da inga sagi pau lobisi. Ngasi gi oi kipa ngasi gi pau da ICAR lampel patagi prepa pau gi matung ina ngasi gi khwaidigi sakiba Celsius degree taratare 10 mapal khwaidigi ingba Celsius degree tarataruk 10 taruk Nuksite yaw ising manan gisang ayuk da sada sama nuktil da su sada sama oike. Ngasigi nong suki bagisang humputara mari dasmik mga milimeter ni.
Hauzik maru eba pau amukan lobisi. Iba paba haiba kaptana education nate miyam da apaba wakal piba ngamba aduna education ni haina Manipur ke governor Dr. Nazma Heptula na phangdokre. Senza tumza haibusui arai bama sunglai tabagi marakta asumbagi saktam mangan ba sathi balai na amani haina si minister N Biren na phangdokre. Amasung Disabled single law to Ladiba Gun Pudok Hanaba Social Welfare Department of Honorary Haina, Social Welfare Minister Nemsa Kivgena Pungdokre. Ngasigidi IS TV na pijaba pau matang asida loizare, miyang tabi na pamayampu na magpuso amakahanap kurumzari.